इसे नुंगाई से मखा के तुमको तुम सत्थजगी कनी जा तो फंक्शन मा होक लेबे जा लेंबी खम सो की बाइबल सिंह खोई मथंग मथंग साता सिंह मथंग लाबकी गनी तसें मदी ngasi की होई समलबा खोई Senior Citizens Home sida koina Manipur Musu Culture ki Sankirtan Department amadi oza sing khoi wakhan bana wa haje batare like minded dugum laba ima sing yu wafam da karigo makhara ka thuksi karigo makhara koina ngamsa khara kudam por khara toraga sing mai sakmina si langmina si haibada ya bidli ko khoi oza Music Department ki oza Tilok Chang oza Rando amadi English Department ki oza Tata जाने बिल्कुल पिकी धमकता कोई डिपार्टमेंट की मैं कहती कि सुखन हन थकत चली लोने ना सिगे सुमलबा समलब खुदुन पोखर से तमनम होनो मतमदा उजासिना ngangam pematen pangbira piकी धमकता सु कोई हन थकत चली कोई इसे तमदा थंग सुम हबजर के कोई साता सिंग मया ममा अजिक लाखलगनी मखन की इंस्ट्रूमेंट पुरखीगनी मखन की इसे सब मया मसु लाखलगनी कोई उजा बिसिन लिंक करबसु कोई मखा ताबा इमाय बेसिंग मरक्तगी सुइसी सकपा हिबा याउबिरगदी अखोय अदुम सि सकपियो अदुगा खुजु सकसगे पुनम नुंगाय बिनसि तसेंगना आई सामक मकफोन पाइजरिबा आई सादगी सि अममुख हामुक सकसगे हाना अदुगा मथन इमाय बेसिंग सि रुसि सकपियो खुनि साता सिंग मया मसु लाखिगनी आई मिंग साना आई इंट्रोड्यूस तौजगे आई सागी मिंग आई बिरेन कौजे आइजु हौसी Manipuri Musu Culture ki Sankirtan Department ta MA tha sem tamjari aduga koi oza sing ato to function ngasi se manosai gi oiba koi department ki manung leiba koi gi manosai ki adugum laba sasak ki su sing function ma tawri mayam pulak duarga sona kada lakhi gani koi se sapa sing mayam ma mandumon ji da su function ma tawri si heloi ba mathang lakhi gani koi namidang gi imai bil singi saklen सादिंगै गी मांगोय ना साक साब संग नबुगी दमकता वखन नुंगाय ने सि सबिन सि हाबस मतंग ए थमजगे कोई प्रोग्राम से तसेंग ना कोई लेफन जरोय मथंग सुम नुंगाय बा प्रोग्राम से मथंग सुम हाफन जरके मथंग सिबदि से सबिन बले तबनिना आई से सक्सगे से आगी से हामदा नत संगतन गे ओइबा से द युफां उरि से महल थोकसगे मथंगदा तसिमुदी होई नत संगठन हाय नमति बुंगेरगा दुगा प्रदान पारगा सकपैसे दुना याम होई नय मयाम न खंगनै तसिमुदी अजिके नोबा मतम सिदि दुगुम लगदु दि खतम नाथोगा फसक खाय सुमया म तौनरी दुगी रोइनना नुनाइनबगी दमक हिमायबेल सिंग येंगगा आई इसे मला तोकसगे इसे हिमायबेल सिंगना यामना तोइना तारबै सिंग हायना आइना खंजै इसे कोगी यामना लीरबा गवर्नफोन रेकॉर्ड की यदुगुम लबा नोटबुक सब इसेनी कोई इंस्ट्रूमेंट में याम लाखिनी कीबोर्ड पाइबा मो पर मथंग से मीडिया की प्रोग्राम सु लेनबा जेम होल्डर प्रोग्राम कोई की ग्रुप न पांतो ए दो वेरगा सु हो लाखिनी हुसिंग मनमोन की दुगुम लबा लाइसिंग असिदसु कोई डिपार्टमेंट की ओइबा मोनोसाइड कोई संगठन से मोनोसाइड सु याव दुगी साता थिंग मयामा हजिक मनरोन की दुगुम लबा लाइसिंग अदुसु पांथोले कोई पुनमक लोरे कोई सुंदर लाकनी हाईवे के कोई पाउ पिबिरई कोई निदांग पाउबदुम दी कोई वार कोई की सिमुलबा समलबा प्रोग्राम सी उनाइ बिनसी हाइनाइ माइबल सिम हो थमजे portrabani level ho bane du ya kita du level sini pai gari le di ani koi unda tando kan ma pai ma yo sayan ai si kogi kamar pun rekoda biam le siam na toina tabi ki bai sai ni से दिन कोई नतसन तो को सा सकपी लंबाई से नहीं सो एक लाख पे उसमें हम ना पे कर नक्शी जदा
Kaidagi laparo Kanana nambu tharaparo Karigidama laparo Nungsijaba nambu Nungsijaba nambu Kaidagi laparo Kanana nambu tharaparo Kanana nambu tharaparo Karigidama laparo Nungsijaba nambu Nungsijaba nambu
ꯑꯇꯣꯟꯕꯕꯨ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯉꯝꯖꯕ ꯑꯗꯨꯒꯨꯝꯂꯕ ꯊꯃꯣꯏꯕꯨ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯦꯁꯦꯖꯅꯤ ꯊꯋꯥꯏ ꯆꯤꯛꯂꯥꯗꯨꯅ ꯄꯥꯏꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯤꯍꯦꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯒꯅꯤ ꯗꯤꯍꯦꯗꯨꯗꯤ ꯂꯩꯃꯥꯏꯊꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯇꯥꯗ ꯄꯣꯠꯈꯤꯅꯤ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯆꯤꯛꯂꯥ ꯍꯥꯏꯔꯤꯕꯁꯤꯊꯃꯣꯏꯒꯤ ꯆꯤꯛꯂꯥ ꯅꯨꯡꯁꯤ 시시무수 미어비기 본시다 ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯇꯔꯨꯛ ꯈꯛ ꯂꯩꯌꯦ ꯌꯦꯛꯅꯕ ꯇꯔꯨꯛꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯄꯨꯝꯅꯃꯛꯁꯦ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕꯅꯤ ꯃꯁꯤꯕꯨ ꯀꯔꯤꯅ ꯑꯃꯨꯛ ꯀꯟꯕ ꯌꯥꯏ ꯚꯛꯇꯤ ꯃꯥꯄꯟ ꯍꯥꯏꯗꯅ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯅꯤꯡꯖꯕ ꯁꯣꯟꯖꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕ ꯏꯁꯣꯔꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯕ ꯏꯁꯣꯔꯗꯨꯕꯨ ꯅꯤꯡꯖꯔꯤ ꯍꯥꯏꯔꯒ ꯚꯛꯇꯤ ꯄ꯭ꯔꯦꯝꯅ ꯅꯨꯞꯄꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯇꯔꯨꯛ ꯑꯗꯣ ꯍꯥꯏꯔꯤꯕ ꯚꯛꯇꯤ ꯃꯥꯄꯟ ꯑꯁꯤꯅ ꯚꯛꯇꯤ ꯃꯥꯄꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯚꯛꯇꯤ ꯑꯅꯤ ꯑꯍꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯃꯤꯕꯁꯦ ꯚꯛꯇꯤ ꯃꯥꯄꯟ ꯆꯠꯄ ꯉꯝꯃꯗꯤ ꯏꯁꯣꯔ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯨꯝꯂꯕ ꯃꯦꯁꯦꯖ ꯄꯨꯕ ꯏꯁꯩ ꯑꯃꯇꯪ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯩ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯗꯠꯇ ꯁꯪꯀꯤꯔꯇꯟꯒꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯒꯨꯝꯂꯕ ꯑꯣꯖꯥ ꯏꯁꯩ ꯃꯌꯦꯛ ꯏꯕꯅꯤ ꯑꯗꯨꯒ ꯏꯁꯩ ꯁꯨꯔ ꯄꯥꯟꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯈꯪꯉꯦꯕ ꯑꯣꯖꯥ ꯒꯨꯂꯥꯄꯤꯅ ꯁꯛꯄꯤꯔꯝꯕꯅꯤ ꯑꯣꯖꯥ ꯃꯁꯥ ꯃꯛꯅꯁꯨ ꯏꯕꯤꯔꯝꯕ ꯏꯁꯩꯅꯤ ꯃꯌꯥꯝꯅ ꯒ꯭ꯔꯥꯃꯣꯐꯣꯟꯗ ꯌꯥꯝꯅ ꯇꯥꯔꯕ ꯏꯁꯩꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯄꯪꯂꯒꯅꯣ ꯄꯨꯛꯅꯤꯡ ꯍꯧꯈꯔꯦ ꯃꯇꯝ ꯄꯥꯝꯂꯒꯅꯣ ꯂꯩꯇꯦ ꯃꯌꯥꯒꯤ ꯁꯛꯇꯝ ꯄꯪꯂꯒꯅꯣ ꯄꯨꯛꯅꯤꯡ ꯍꯧꯈꯔꯦ ꯃꯇꯝ ꯄꯥꯝꯂꯒꯅꯣ ꯂꯩꯇꯦ ꯃꯌꯥꯒꯤ ꯁꯛꯇꯝ ꯆꯪꯂꯛꯂꯦ ꯃꯝꯂꯕ संसार ये नवतरोगी कल्लव लांदन पंगलो हौ खरे मतम पंगलो हौ खरे मतम
Housi ay san de masu la kun leire ay yaro be sei
ai nata saktan oi bai sei amma thang tok jaga mathang round da koi gi oza sunin tasang bati oza lai kidra oza topis na sama maksa makta pori daga tamjarak pai gi oza ai moru oza sunin ni oza topis na na sapira bai sei maya mama ani ni bai sei maya mama thang la tok pira ki ai gi anu simadi dat ki nata saktan na round ne tamjarak ai roi simadi ai message ko bai sei mata ka saksan kai gi roi bo jege sei sisu sei Amin hanya balai youth are the pillar of nation. Hulai ba bagi narwal sina tung ilumile ne haidala. Akan gai ne amna sulauri akan sukhangi ne amna sukhangi rangan. Masih sei sei phamoi ba sei sina haidi. Khwai digi maru eba sahi matang asi kari matang no hadu matang da ingkhalak pa na wani matang asi haidala halam asi sutakti akan sukhangi. Matang asida Samasa sudah asimum laba ingkal leba nahawal sinase agana manong matam sana matik chang siya mga horabadi samasa do imong do society do soidan madaki athaba samasa ma khaba imong ma soid na oigani adu hariba sahi matang asidi kam dawi khodong thiba kaya amana ekoi bisina lei nahawal ki matam asa adu ai bune kari do pangka koiri sigum laba ingkal leba matam masida Sakadaba khongchat na dai duki matik yamba khongchat asidi noloy lusit kaya ama kudong thiba kaya ama thinari masi puna mga senga thoklabadi ekoi soidana narol pharabadi samaj mo bhagani mo bhagani lebak tu mo bhagani haija du puba message matang sila toksari tabisi Punsigi manunda khwaidagi naluba tanjari miyoibagi punsigi manunda khwaidagi naluba tanjari Mathot ka khalak matam di he miyoiba ni pushigi manunda Masih wai benar, ini pusi kucing asida. Pak lo banyak ya benar, hibuan bukan dengan lawi hari. Pusi kongset, nau pai lo huan bai, hire lagi tina kani kudung tiba kaya. Punam kadang kadang dah thok bukan sebab di, suai lo bagi mai pak wai ni hai lagi benar hai. Nau bagi mata masih tina lo kudung tiba sing. Asyik bukan mata masih.
ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯍꯣꯟꯕ ꯍꯤꯒꯨꯝꯕꯅꯤ ꯃꯌꯥꯝꯒꯤ ꯆꯦꯜ ꯃꯊꯛꯇ ꯍꯛꯆꯥꯡꯅ ꯍꯤ ꯑꯣꯏ ꯄꯨꯛꯅꯤꯡꯅ ꯆꯩꯔꯥ ꯑꯣꯏ ꯊꯋꯥꯏꯅ ꯍꯤꯃꯥꯏ ꯆꯨꯝꯂꯗꯨꯅ ꯈꯨꯗꯣꯡꯊꯤꯅ ꯍꯤꯗꯦꯡ ꯀꯌꯥ ꯄꯥꯛꯂ ꯄꯥꯛꯅ ꯍꯤꯗꯦꯡ ꯀꯌꯥ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯇꯥꯟꯖꯥꯅꯤ ꯄꯨꯟꯁꯤ ꯃꯊꯣꯜ ꯀꯥꯞꯍꯜꯂꯛꯄ ꯃꯇꯝꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯅꯨꯡꯗ Thank you. ꯁꯤꯁꯤ ꯋꯥꯡꯕꯅ ꯈꯨꯊꯪ ꯁꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯊꯪꯁꯤꯃꯗꯤ ꯑꯩꯒꯤ ꯆꯟ ꯔꯤꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯪꯀ꯭ꯔꯇꯟ ꯗꯤꯄꯥꯔꯠꯃꯦꯟꯇ MS ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯤ ꯔꯤꯃꯥꯗꯒꯤ ꯏꯁꯩ ꯈꯔꯃꯨꯛ ꯇꯥꯕꯤꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯩꯒꯤ ꯆꯟ ꯔꯤꯃꯥ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ ꯏꯅꯥꯎ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ 360 ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯐ ꯀꯚꯔꯦꯖ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯚ꯭ꯌꯨꯔ ꯌꯥꯝꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯦꯅꯦꯜ ꯑꯃꯈꯛꯀꯤ ꯏꯅꯥꯎ ꯑꯃꯈꯛ ꯂꯦꯡꯕꯤꯔꯛꯂꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯚ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩꯅ ꯉꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯁꯪꯀ꯭ꯔꯇꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯕꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯍꯣꯝ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯁꯪꯀ꯭ꯔꯇꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯄꯨꯜꯂꯒ ꯑꯗꯣꯝꯅꯁꯨ ꯑꯗꯣꯝꯒꯤ ꯉꯝꯖꯕ ꯁꯛꯂꯦꯅ ꯆꯤꯡꯕ ꯆꯠꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯀꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯪꯀ꯭ꯔꯇꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯣꯏꯅꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯥꯛꯀꯤ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯆꯥꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯆꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯩꯒꯤ ꯆꯟ ꯔꯤꯃꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ Hello, hello. ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯡꯂꯦꯟ ꯁꯤꯟꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯍꯥꯛꯅ ꯏꯁꯩ ꯑꯃꯅꯤꯈꯛ ꯈꯨꯗꯣꯜ ꯇꯝꯖꯕꯁꯤꯗ ꯁꯣꯏꯈꯤ ꯂꯥꯛꯈꯤꯕ ꯀꯌꯥ ꯉꯥꯛꯄꯤꯒꯅꯤ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯣꯏꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯁꯩ ꯑꯃꯅꯤꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯅ ꯅꯪꯕꯨ ꯊꯥꯔꯛꯄꯅꯣ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ she
ꯃꯊꯪꯒꯤ ꯏꯁꯩꯁꯤꯁꯨ ꯇꯥꯕꯨꯅꯨꯡꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯕ ꯏꯁꯩ ꯑꯃꯈꯛ ꯃꯇꯧ ꯇꯝꯖꯒꯦ. Thamoi kungi sila Thamoi kungi sila
ꯑꯍꯟꯁꯤꯡꯅ ꯇꯥꯅꯤꯡꯕ ꯑꯔꯤꯕ ꯏꯁꯩ ꯌꯥꯎꯔꯒꯁꯨ 이마 답이 오세요 오늘 하이비거든요. 이마ꯁꯤꯅ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯌꯨ ꯅꯆꯥꯁꯤꯡ ꯊꯧꯒꯜ ꯇꯧꯖꯔꯝꯒꯦ ꯑꯔꯤꯕ ꯈꯪꯂꯛꯀꯅꯤ ꯑꯗꯨ ꯈꯟꯕꯤꯌꯨ 아리바 세이 이마 이메 하이디 이제 따는 놈아. 이마 오래지 그니까 나는 나는 따니는 와이드 거야 여행 또 이거. 아칼 컵을 나오도 갈도 로에. 이랑 컵을 세이 까불라고 떠오르시 까불라고 루에 누가 이리 많이 그래도 아이고 내가 이잖아 mana bibi ini sida khas lo buto hari mati mai mana makan adunya koi sei sei lo rong mani pa
ꯁꯤꯁꯤ ꯃꯊꯪ ꯀꯂꯥꯀꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤ ꯕꯦꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯥ ꯊꯛꯄꯒꯤ ꯃꯇꯝ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯁꯦꯡꯕꯗꯤ ꯍꯣꯏ ꯕ꯭ꯔꯦꯛ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ ꯃꯌꯥꯝꯁꯨ ꯆꯥ ꯑꯗꯨꯝ ꯊꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯏꯊꯧ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯁꯤ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯇꯦꯛꯅꯤ ꯁꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯛꯅꯕꯅ ꯆꯥ ꯁꯦꯕꯥ ꯑꯃꯇꯪ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏꯁꯤꯁꯨ तसेंगमकी नसिगी मयामकी अहलमनसिंगी सेवा तौजबन मिनसिदा आइना फम सम याबा याबा फंजबसे आइगी याना लाइव फबनी ngasi ai di champi angi pung aduna pung besida koi ai adi ni da da ake ningone panjara bada ake sunelna ai bira padagi smai kana alaman singi kan oiba seilam sei tahan bagi thoram ma pangthokani ai bira padagi ai asadi yang tan jare ai ni champi gi ai bi mapung no mesu ora ai champi angi koi punsida na dekaba alaman singi matam sang seba to ngamba mangol pina biu haidana ina jagi opung ke mari leina hanjinga thuma kedang pudon tamjabani masi yamna kenogi opung nati haidi aina ngamjadana am to gona pe hanjinga ina am to cheni bai legi le jada ba to aina to jaiba aina ka jaiba pudon haidi ma thuma kedang pizza bajina mai thamoi basu ai jagi koina na dekana alaman singi saba seba ko pina biu haina aini ko lona hanjani Thank you. I went for home so that we don't have big any. I pay for one of the money. The same way as the trend say, Korean wise and say, we how to live each and says, Aduga, we have a single down city, but they say, Parliament sing, Aduga, orphan home, Salaga, Saminaba, Adon the resection, the product away, Pasimona Tami, we will be Shivato, Hibasima, showing Shivato, Hibaduma, the Secretary of Kumali. आइडी चन हाइजबा तारे सिंगसी नुंगाइबा बर्थडे नमिससगी असि लाख मतका मतम चुपगि न नुंगाइबा बुछि नुंसांबा तुगा लागादबा सि खुदिबा बुछि खंचक खुदिबा फबा नुंगाइबा वइसनो हाइदना वइस दंजबा लोइनाना Nasi nangi na pokto mita Yai pang yang dijari Nungsi khudol tam jari Takhile na chung pijari Na haki na phamda Happy birthday to you Happy birthday to you Happy birthday to you Happy birthday to you. I teach at Mandu the country. The same way I hit the money and I change birthday with a single winner. Anandi, okay. But how much I could add have a habaki? The same way. Atuishana in a scene while back. In my building, I give birthdays a singing home with the lady by citizens from the Laga. Namjam Karadan. कोई चाबी थमी नदना तुम्हाम चाबी नदना नुंगाई गनी हाई खाल लाखिरे बा आई चन बुसु हाना थरप चरी दो कोई लाचरी बा मणिपुर यूनिवर्सिटी ऑफ कल्चर के सेक्रेटरी डिपार्टमेंट के मेकिदे सुहान हाना थरप चरी मुखला निंसिंग जगे कोई हजि दी ब्रेक अमा लेदिगे मरक सिदा हजि खोगी तसें मदे ना हजि इनाव नपि लाइफ से बियोर यामा मगदि हाना खले तबि सिंगना वरबे दिजे योसे कोई दी ब्रेक अमा साजरी अदुगी मतुंदा खोगी डिरेक्शन लोयब मतुंदा खोगी म्यूजिशियंस खोगी कीबोर्ड पाइबा यामा सुभाष दावल की मा हजि लागने अदुगी
ꯀꯂꯥꯀꯥꯔ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯂꯥꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯒꯤ ꯃꯥꯡꯑꯣꯏꯅ ꯆꯥꯛ ꯆꯥꯕꯒ ꯍꯦꯛ ꯑꯩꯈꯣꯏ ꯏꯁꯩꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯑꯩꯈꯣꯏ ꯆꯥꯅꯍꯟꯖꯒꯦ ꯍꯥꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯍꯣꯝꯒꯤ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯟꯒꯤ ꯅꯨꯡꯉꯥꯏꯔꯕ ꯕꯥꯔꯊꯗꯦꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯁꯪꯒꯤꯇꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯕ ꯈꯪꯖꯔꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯖꯔꯒ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯪꯒꯤꯇꯟꯒ ꯂꯣꯏꯅꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡꯗ ꯑꯗꯣꯝ ꯑꯗꯣꯝꯅ ꯕꯥꯔꯊꯗꯦ ꯄꯥꯡꯊꯣꯛꯄꯤꯅꯤꯡꯕ ꯑꯗꯨꯒ ꯎꯁꯣꯞ ꯀꯠꯄꯤꯅꯤꯡꯕ ꯆꯥꯛꯂꯦꯟ ꯀꯠꯄꯤꯅꯤꯡꯕ ꯌꯨꯝꯌꯦꯟ ꯀꯠꯄꯤꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯁꯪꯒꯤꯇꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯗꯣꯝꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯔꯤꯕ ꯏꯁꯩ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯁꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯩꯖꯔꯤ ꯑꯗꯣꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯕꯥꯔꯊꯗꯦꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨꯒ ꯐꯤꯔꯣꯏ ꯁꯅꯥꯙꯥ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯒ ꯎꯁꯣꯞꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯀꯠꯄꯤꯅꯤꯡꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯠꯄꯤꯅꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯪꯒꯤꯇꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅꯁꯨ ꯁꯪꯒꯤꯇꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯃꯊꯦꯜ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯜꯆꯔ ꯁꯪꯒꯤꯇꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯚ ꯄꯤꯖꯔꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯚ꯭ꯌꯨꯔꯁꯤꯡꯒꯤ ꯋꯥꯐꯝꯗ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄꯁꯤ ꯂꯣꯏꯔꯒ ꯃꯈꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯈꯤꯒꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯀꯝꯗꯧꯕꯤꯔꯤꯒꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯚ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯣꯏꯒꯤꯁꯦ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯦꯛ ꯉꯥꯏꯍꯥꯛ ꯂꯩꯌꯦꯅꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕ ꯁꯤꯡꯒꯔꯁꯨ ꯑꯗꯒꯤ ꯑꯌꯦꯡꯕꯈꯩꯁꯨ ꯂꯥꯏꯚꯁꯦ ꯉꯥꯛꯇꯪ ꯂꯦꯞꯆꯒꯦ